Lakhipuronline puthokchaba January ki tang 19 leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao Agartala Puthiba lai harauba loisinbagi thoramda Tripura ki Chief Minister Biplop Kumar Deb saruk yakre. Athauba Major Chongthamia laikitabagi chahi chamagatra mari suba ningsing komon pangthokre. Naharol Khorirol Silup Assamgi Niputaruk Suba Mapok Kumon amasung chahi gi mifam February gi kunda Lakhipur Khumanda pangthoklagani. Eastern Sonai Thangta Association na Jammuda sanaruba sanaroi singbo ikai khumnakre. MPCC gi Vice President Dr. K.H. Ratan Kumar na mahak Congress Party dagi tokpa leiti haina phongdorakre. Amasung Assam da mioi lising taruk chamapan ga marphuni thoi gi masada COVID ki anuba case thengnakre. Positive obagi chang chada tarata samik tarit mangada hengalakre. Hauzik mapungoi pau tabirase. Ningthaurol haktaktagi Tripura amadi Manipur mari lainaraklabani luhong khongdong badagi lainarakpa mari thatatpa yade. Wafamasi ngarang January gi tang 13 Obhoinagarda Puthiba lai haraupagi aroiba numita saruk yakiba Tripura gi Chief Minister Biplop Kumar Deb na phongdokibani. Mahak na hai Bharat ki chatna lonchat pu kauhanna ba honnakiba kanana sungam kide lamdam asida magi tongan ba lon Kristi Sanskriti leijari Tripura da hojagiri leipagumna Manipuri jagoi su leiribani. Chief Minister na lai harau ba thoram pangthokliba thauburin khudingmaki maphamda thagat ba phongdokhi. Thoramasi lising ani ga mapandagi leptana chahi khudingi pangthoktuna lakhibani. Obhoinagar Puthiba Welfare and Cultural Society na sinduna handak chahigi Puthiba lai harau ba thoram ngarang loisinkhre. Loisinbagi thoramda Tribal Welfare Minister Meber Kumar Jamatia amasung Agartala Municipal Corporation gi Mayor Deepak Kumar Majumdar suwa ngangki. Chief Minister Biplop Kumar Deb na Manipur gi saknairaba Mutum Manitonbo lai harau ba award piduna ikai khumnaki. Puthiba Welfare gi Secretary Sinam Deepak na welcome address pikhi. Lising amaga chanipan marfutrama thoida British ki mayokta lan thengnakiba Manipur ki ningtam lanmi athauba Major Chongthamiana aroibe yahip tan kiba Tripura gi Naran Khamarda mahakna laikidabagi chahi chamaga 13 suba ningsing kumon ngarang January gi 13 ta pangthokre. Agartala dagi kha pangna kilometer 15 rom lapna leiba Naran Khamar meitei khunggang da leiriba athauba sigi mitamda leisu katnai kai khumna jakiba kaloinana Sinai Turel da tarpon katke. Athauba sigi mongphamda haikat lekat tamduna thang tana salute tawki. Major Chongthamia Memorial Trust na sinduna Shraddhanjali katpagi thorom asida Trust ki Secretary Gandheswari Singh Ukal ki General Secretary Jilangamba Chongtham Dusanta Bidu Khuman na chingbana wafam kayamarom phongdokhi. Thoramda Manipur dagi Chongtham sagai amasung atai mioi kayanasu saruk yakhi. Naharol Khorirol Silup Assam gi Niputaruk suba chahi gi mapok komon thorom amasung chahi gi mifam lakliba February gi tang kunda Lakhipur Khumanda pangthoklagani. Wafamasi haukiba nongmaijing nimita Silup ki President Yumnam 11 tana mifam mapoiduna pangthokiba Naharol Khorirol Silup Assam gi Thausil Kanglup ki mifamda wafamasi lemnakibani. Silup ki VP Thokcham Bishwanath pu Chairman khanduna Award Committee amasu semkhre. Mifamda Lup ki Thoburen Konthaujam Nandababu Hanagi President Singh Ingudam Sotish Chandra Longjam Gopendra amasung Ingudam Binod saruk yakhi. Eastern Sonai Thangta Association na Jammuda sanaruba sanaroi singbu chaklen amaga loinana ikai khumnaba utkre. Haukiba nongmaijing Sonai Mongolpurda President Deben Thokchom na mifama po iduna pangthokiba thorom aduda Hanagi MDC gi member M Kunjamon amasung Secretary H Biswajit na chingba miyoi singna saruk yakhi. Aroibada jati gi saisaktuna thorom adu loisinki. COVID-19 laina laichat asina hojik nongmagi case masing hengalakpaga loinana Manipur lengak amadi District Administration na SOP amadi cherol kaya thokrabasu prajamiyam nati masibo ngakna chatpa udri. Jiribam gi mayolda lengak na piba guidelines sing ngakna chalabasu Barak Circle hairaga khangnaba Boro Bekra Subdivision gi khwaidagi chawba kaithel ni hainariba Moirangthem Tomal kaithel asida kaithel phamba amadi poche leiba lakpa miyoi singda lengak na piriba guidelines sing asi ngakna chatpa ude haina
GD News Network tagi phangba pau amada phongdorakle masina maram oiraga henna COVID-19 laichat asi hengalakpa yabagi akiba leire haina mari leinaba singi midyeng singsilagle MPCC की Vice President Administration Dr. K.H. Ratan Kumarna handak nongmanini asida Congress Party dagi tokle atopa political party amada yauragani haina pauche khara da phongdogliba sigi matangda mahakna sengdokladuna mahak Congress Party dagi tokpa leite amadi party amata dasu yauba leite haina Dr. K.H. Ratan Kumarna phongdokre wafam asing ngarang nungtil MPCC की President Bhavanda pangthokiba paumi singa unaba amada mahakna phongdokibani mahakna makha taraduna haikibada chumna party ki manungda khenaba mot leijaba kaktani election maya oibana party asigi vice president administration election ga mari leinana sem kiba media committee ki chairman covid pandemic ki sub committee ki chairman oiramba asidagi tokchabani party asigi primary membership tagi di tokpa leiti haina mahakna phongdokki oiba haiba tare koi party so koi family gumani imu manungni madwai waidu khara differences khara leiba madwai waidu dai ki grievances khara aina koi ki party ki leaders inda madu ai communicate tawsabani aduga maruina koi election maya su oirapa aina paiseriba post haiba tare vice president administration adigi chairman research department adigi election ga mari leinana semba media committee ki chairman adigi koi ki leiba covid ki pandemic ki mari leinana semba sub committee ki chairman jo aina wajaba haiba posting sidagi ai pothaza re relief to view haidana aina president na khagi chain aduga still am a party member primary membership tagi to konate I have never left Congress Party we INC to ki bodi leke madwai waidu the some koi miscommunication haidra misunderstanding haidra press ki electronic media amadi print media khara da IG Congress ki tokre aduga tuan party da yaw ya to ya khara speculation to buse masi to idana na ba ai press ki student option ka madu ai solution ni ai wa tamri Assam da hauki bapung kunmari da mioi lising taruk jamapan ga marfuni thoigi masada covid positive oiduna khangen hengalak pathengnakhre masigi manungda Kamrup Metro da mioi lising amaga chamri ga marfutra ma thoi Kasar jila da mioi chahum ga humutra ni thoigi masada positive oiba thengnare positive oiba ki chang chada tara dasamik taret manga da hengalakre garang laicha da sina mioi tara ma thoi siki bagalena siki bagi masing lising taruk chani ga tara taret sure Farak pagi chang chada marfutra manga dasamik amani pane ngarang Silchar Medical College ta mioi home covid na laikide basing adudi Kalipodo bhomik Silchar Meherpur gi chahi marfutra homdoi Jayanta Sengupta Silchar Malugram chahi humpu manga aduga Bijoy Kumar Singh Bahadurpur Kasar chahi kunma thoine Manipur da covid ki variant Omicron gi anuba case kuntra ni thoi amaga thingna ki bagal henana rajya sida Omicron gi case kuntra mapan sukre Manipur gi haksel loising na thokpa pau matungina mioi chani ga kuntra manga gi masada ngarang nauna COVID-19 positive oiba thengnakhre positive oiba gi chang chada tarama thoida semik mapan oikhi laina asina ngarang mioi amata sikiba gi pau leite aroibada maroiba pau amukhanna Agartala Puthiba Lai Harauba loisinbagi thauramda Tripura gi Chief Minister Biplop Kumar Deb saruk yakre Athauba Major Chongthamia laikidabagi chahi chamaga mari suba ningsing kumon pangthokre Naharol Khorirol Silup Assam gi niputaruk suba mapok kumon amasung chahi gi mifam February gi kunda Lakhipur kumanda pangthoklagani Eastern Sonai Thangta Association na Jammu da sanaruba sanaroi singbo ikai khumnakhre MPCC gi Vice President Dr. K.H. Ratan Kumarna mahak Congress Party dagi tokpa leiti haina phongdorakre amasung Assam da mioi lising taruk jamapan ga marfuni thoigi masada covid ki anuba case thengnakre positive oibagi chang chada tara dasamik taret manga da hengalakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare